Manipur THOKLIBA IRANG ASIGI HOURAKPHAM Tongan-Tonganba International Forum Shing Youhanduna Achum Aran Puthoknaba Hotnasi HAINA Manipur Human Rights Commission MHRCG member KANGJAM KHAGENDRA PHONGDORAKLI Wafamasi Manipur University Department of Law Amade MHRC na Sinduna China role amasung International Humanitarian Law gi matangda pangthokpa nomugi oiba khananengnabagi mifam amada mahakna phongdokhibane Manipur University gi court hall da lamdamasigi saknairaba mioi kaya yauna pangthokiba thoram aduga mari leinna KANGJAM KHAGENDRA hai lan soknaba matamda ngakna chatkadaba chatna kanglon kaya marum malemgi oina lei masibu International Humanitarian Law haina malemgi lebak kaya na khangnei hairiba chatna kanglon ase Manipur gi oina so maihorol dagi China role haiduna puyada iraga leirame hiram khudingmak ki chatna kanglon kaya marum thamlamba sina Manipur gi chawkhatpagi thak amade culture amasung tradition gi masak adu lepangamlibane Manipur gumba irang yamna thokanba lam asidadi aikhoi gi chatna kanglon khudingmak khangba yamna mathautai maramdi tumgi mirona lamdamase makhatana ngak selaga lehobada hena khudong chanabane ngasi pangthokliba khana nainabagi thoram ase mahai chanaba punna hotnaminase Mifam asigi documentation ningthina tawduna international gi forum yaunaba khongthang se khongthang asina Manipur THOKLIBA IRANG asigi Achum Aran soidana lepangamgane maduna trabade aikhogi achumba wayal fangba ngamloi achumba wayal fangle hairagasu matam thengthaba yai maramaduna thabak thoram khuding makta documentation gi hainabi thamse tasengna hairagadi aikhoina thangziliba khongthang ase khara thenglabra haina khale adumaku achumba adudi malemgi miyamda khanghanba thoidokna mathautai haina khagendra makhatana phongdokhi khana neinabagi thoram aduda Manipur University gi Vice Chancellor Professor N Lokendra MHRC gi Head of Investigation Division Mamata Wahingbam MU gi School of Social Sciences gi Dean Professor TH Purnima amadi MU gi Department of Law gi Head Dr Y Premanandana President Member Singh oina sarukya khi International humanitarian law is the non-international haibama. International humanitarian law is the non-international haibama. International adi thong. Non-international the legal category ki conflict karma. International legal conflict karma. Manipur choice non-international haibira international haibira conflict chule. Sidi ne khulai bai maya umma Myanmar ni chale hai kanan purto. Kang cooking hai Myanmar ni the chale hai koi baru to bende. Current divide to bende. Adu ko thui por pom jike uta hai ba targa di machine ko the hai ko de fata bo ko to behind the conflict there is a big head the architect this problem si problem ko architect to moi di goal khari ta goal tai goal ko khang re kai no bo ko si di kari pura ka kaya do lam si saru kya to khai ke khai do adu di khang re goal amadi le re ko moi na architect to no ga si sahi me ne problem sa sari